lamdam asida senmitlon fagatnaba hotnabada akhoi pumnamak thabakta chilhau thidana suba nomba kanba mathau tai haina Imphal West ki Deputy Commissioner Mayanglambam Rajkumar na phongdokre. Wafam asi ngasi Samarou mayai lekaida Bank of India Guwahati Zone gi branch ama hangdokpagi thauram amada phongdokhibani. Bank of India gi Zonal Manager Guwahati Zone gi Vinaya Kumar Singh, Wangoi JDO Arambam Anil Kumar, SDO Wangoi Maibam Suranjoy Singh amadi Mayang Imphal SDPO Tayanjam Clinton na chingba miyoy kaya na thawramaduda sarukyaki. Thawramaduga mari lenana DC Rajkumar na hai ngasi hangdokliba bank branch asina Samarou gi akoipada leiriba miyamna banking gi matangda awaba kaya mayoknaramba adu kharada oirabasu kokpangamlagani. Bank account hangdoktuna sel thamba khaktanatana bank asidagi matamatam gi oiba lawba yaba loan sing lawraga senthoklambi leinaba hotnabiyu. Masina lamdam asigi senmitlon fagatnaba hotnabada Chawna mating piragani haina mahakna phongdokhi. Bank samnaraga salakpa matamda yamna nungaina amasung aina tawriba thabak sigi niyom yam chumna haiba tare lupa ambok senadana even paisa phawba senadana haiba tare ne ko point tugi matungda laiba potu phaw senadana koi yengba yar kadoine aduga sector gi knowledge si khangdaba su yarak tre hujikti because sida fraud ma amasu thoi even se online da sara thogla ni adagi di thogla ga atuni ga dani ga tor ba sugumba se yam thoya hujik se aduna mobile du paira ga adagi Facebook tu yenga ga adagi Instagram du yenga ga site ma changdana khotana khutlengi badu madu chap manana som da su banking service sigi service ai isaga sagonaraga chatkadabani habisi hauji ki generation da yamna education pb ba yam darka tai